Naga Peace Talk na Manipur ki territorial integrity amadi apun magi sakam na karek pa yai haina miyam na finally ba sig matang da Chief Minister N Biren na luching makanggu maga Union Home Minister Amit Saga New Delhi da una krei Naga Peace Talk na maramor ga Manipur da kari oiga da haiba khang mangam dringai da miyam na sangai festival da haraw phong do pat jumloi haina Congress MLA Joy Kishan na phong dorokli Naga Peace Talk ki waroshin pura pada Manipur ki apun magi saktam kahan ba yaroi hai dona chang silib kongjang kansilakli Manipur ki saktam sok labdi matam kaktan sarahian magi kongjang sanchin ngi haina MLA Mirabai na haidi Lona Thinkrabala Lolo UNLF ki chairman RK Megan ngarang ayuk Guwahati Central Jail dagi thadok kraba matung ngasi nungtil NIA na mapam kang da jaga amada tham krehari Imphal West District ki City Police ne kon Kangla ki Western Gate manaki road divider da wo mamalai da habi pau sandor put ki miyam mipai na rurei amasung lamdamas dagi matik sabu football sanaro kya putok ngamna nugi pandam da tha taruk tu oiba grassroots football development program ma ngasi pasoi gi pa akhang cultural club mayai ko bida hongdok rei Ma'am kurum jari adom nyeng brief impact news ne hause pungja se pabung maroi ba pausing miam de pijari Naga Peace Talk na Manipur ki territorial integrity amadi apun bagi sakam da kairak pa yai haina lamdam sida mipai na riba sigi matang da ngasi Union Home Minister Amit Saga Chief Minister N Biren na luching ba kanggu amaga New Delhi da unakrei ngasi pung taramatoi taw matam da Amit Saga unaba da MP Vavananda Minister Bishwajit amadi Minister Radhe Shyam Saruk yaki unaba da Chief Minister na luching ba kanggu da Amit Saga lamdam sigi housing oiri ba fibam sigi matang da Paudam bada natana Peace Talk ki matang da kupna wari saki hari Impact News na fangu pau da Manipur territorial integrity ki matang da sana ki wari edo yamna positive oi ki hari India government amadi nation ai mani ke marakta santi yoi wari sanabas na maramoy ga status sida mafam matam ama hekta da kari tawgni haiba khangda bacharaka sida status sida leidiba miyamna sangai festival da harau nuai ba phongdokuna leiba chumloi tourism department na tharakpa sangai festival ki invitation accept tawroi sayesi goina sangai festival saruk yaroi haina thangoi ban assembly constituency ki MLA khumukcham joy kishan thamlakli Kuya thong da leiba masagi yum da paumis singa unaba mada MLA Joy Kishan na hai Naga Peace Accord ki waroi shina status ki apun magi saktam kai bi yaba ki akiba leiriba sida Congress Party yauna tongan political party singna hauzik leiriba lenga ga sida thu bada special assembly session kauna na ba taknari kokomi ge mi makha da state pum bada chingmi tami khai da wa kan mi phamba numidang gi matam maira khongchat pa yaun akan ma khongjang sangshili status ki lura tangka ga sida lengang na sinba sangai festival yauduna harau bu phongdok tuna leiba matam chade thangmai ban gi miam na su status ki lura tangka ga sida sangai festival se yaubuna faribra natraga phatabra haibadu khanbiyo sahi asigi oinade status ki tang tadaba phibam masina Mak masamakti sangai festival saruk yararo ihaina MLA sina phongdoki mak na makha taraduna BJP na luchingba lenga ka sina status ki oiba wafum kya oidaba sin thi khrabasu status ki apun magi saktam kai bi yabi tangkak lakpa sidadi sin thibi gano status ki territorial integrity kai roi haraga lamdam sida sahi kya dagi nungsi sana na puna khunda minari ba furup singi marakta nungsi na dan ba made macet tabi yaba thabak thoram center na paikhat labade lengak na daite puba ngamgadra hauzik leiriba lengak asina assembly kauba ki tangai fadab leite state asigi apun magi saktam kai roi haibagi lengak ki oiba thazaba piba ngam labade mak lauba thokjage loina Manipur miam do su tumina leina na ba haijage Naga Peace Accord amadi thasi ki taranipa na pangthok kodriba parliament mifamda CAV 2019 puthokani tawriba si thingna na ba status ki MP marigi thaudang yamna chawi MP Singh asisu miam gi ihul khang na thabak tawhanningi haina Joy Kishan makha ta na
tourism department ki khuthangdagi ayakpu sangai festival gi dignitary oina phamna bahaiduna confirmation tobiru haiduna irakpa chithi do ayakna ngasi miyam punamakta handak kumsi gi oina di ayak sangai festival yaujara roi dignitary gi oiba phomphom langda phambaduna tana sangai festival tawri mufam do ayak changaroi chokthaduna leiraba hiram khudingmakta soiraba BJP sida koina mateng pangbirage haibada chelaba sinadi praja miyam dagi issue dagi makoise chela haibase miyam su khangbiro chakhutpada maning halabani chindana chakhutpa development changchale shanti pure have khudang maktadi ona tainabada ngakta ngairaba si lenga asta appeal tawjabadi BJP na chin thibagi hainabi do atope phibam dadi ram thibiu luraba tanja sida integrity ki question lakwa Manipur gi machet tabai phibam lakwa sidadi masima tangdi chin thibiga no haiduna ina appeal tawjari Naga Peace Talk ke Warosin Purak Padna Manipur ke apun isaktam da kai ba hek yaurak pada madu ki mayok te pasoi constituency ki MLA ODB A ke Mira Bai na sarai hen min khong sanction ke hana lautok re Naga Peace Talk ki matang da pasoi block congress committee na sinuna tera yangkhom ler ki community hall da pangtok ki ba section mifam da wafam si pongdo ki banei section mifam da pasoi constituency ki tongan tongan mafam kya da ki lakum miyam ma de Ramji Khul gi kabui furu ki miyo kya na saruk ya ki miyam maduna Manipur ki saktam kai biaroi singmi tami kai na singano lengak lon ani thamba yaroi haina thaba play kya sijina ki khongjang loi sing adugi khongjang aduga mari lenana MLA Miravaina lamdama sigi miyamna thu matamda waroisin purakani haina thajanari banaga Peace Talk asina Manipur gi apun magi saktam akai bu wafam lakadra haibagi akiba leire tanja sida pale belenga ga sida Manipur miyam gi apam gi matung ina thabak tobu ngamdre madugi mahuta makoi famna hena maru oi haiduna leire phongdoki Mirabai na makha taraduna Congress Party amade mahag masagi onade haksang da I marika macheli bu fawo Manipur gi apun magi saktam ngak na bahan ba leitana miyam galore na khongjang kya sanction gani phongdoki section mi famadu gi makha tarpo oina miyam aduna Imphal jirbam lambi gi yangkhom lerak mapadagi human chain semlebu matungda MLA masaya na kwaraman kethel tamna khongchat ma chatki khongchat aduna tera kethel mapa yorokpada pasoi police station gi osin luchingba police team amana thingduna khongchat adu makha ta na chalan kide Manipur kahit lagpatarabadi MLA di laradana ay isa magpaw sidri phaw chara henduna ngasi koi thengnagani haiba wakhal se ay thamoida phawri garigumba Manipur se kahit lagpataragadi center amuk state ta leriba BJP government gi responsibility ni haiba se ay chap chana masi lawgadabani haiba se ngasi ay haijari lisang sitna Congress Party na asigumbra achauba issue ama lakadore thengnabagi damakta law khongna ikoi khongjan kaya changselakpa matamda agang machana law khongbagumna karem kathaina duna lekpa ngasi chu karimta kaheloi haibase karai phawba BJP na lead tawba sarkar asina daita lobang amgadoribano haibase ai isana hangjaningi Naga Peace Talk ki waroisin da Manipur ki saktam kahenba yaroi haiduna ngasi singjama yumnam laikai gi miyamna section mi phamlaba matungda section khongchat chat krei section khongjang asiga mari lenana khongjang loi singna singjama yumnam laikai da leba Manipur Legislative Assembly gi speaker yumnam khemsan gi yumda thomjin krehari adu speaker masadi Delhi da laikibana khongjang loi singa unabadi fangkhide hari Kokomi ki khongjang saukaladuna kaisampat laimajam laikai da Manipur leriba pharmacy farm ni mioi kyan saruk yaduna section mi farm krei Imphalis ki khongwan mangjil kangla sangom sangdasu laikai miam sinduna section mi farm ke nakalamramda khagempali anthem laikai amadi morang khom parking dasu kokomi ki khongjang loi asi saukaladuna laikai amadi more chen ba eco van driver singna section mi farm ki India amsung nation ai mani ki marakta sanariba peace accord asi India ki apun magi sakam thugai bani haina New Delhi da leriba Sri Krishna Classical Yoga International Center na India da leriba state kunma pangi chief minister Singda se thaduna takshin kra haina cherol lamada khangalakli serol sin makha taraduna high state assembly khuding makta nation ai ki peace accord na national integration thugai bani habi ki wafam khana naina na ba khangan kra haina su palakli Naga Peace Talk ki waroisin purakpada Manipur ki apun magi saktam da akai piba yaro yam da Peace Talk ki warol Manipur ki miyam na khangal luai tu ngasi su Zirbam district ta khongjang sangshili district asi ki babu prad leiba Congress babun mamang
mafam adugi aiba aibi kyana sinduna section mifam pamki section mifam aduda we condemn divide and rule policy of government of India Manipur apun bagi saktam kaibi yaroi long live Manipur haibana chingba thaba play card kya sijina ki baga loinana kholau kya su lauki अखोइना पामदबा मयाम अखोइना यानिंगदबा मयाम अखोइ टेरिटोरियल इंटीग्रिटी दा अखोइ एडमिनिस्ट्रेटिव इंटीग्रिटी दा सोलकदबा अदुगुम्बा वारोल मयाम हाइरबा यानबसिदि यौरकदरा हाइबगी अखोइना सिंगनबा लेबदगी असिगुम्बा सेक्शन मिफमसे अखोइना फजबनी थोइदो हिंदोना अखोइ जिरिबामददि अमुकसु हेना अखोइ खुदोंथिनियाय ओइ करिगिनो हाइदि अमगी मेपतसु यावसली अमगी मेपतसु यावसली जिरिबामसे तौरिसे अदुना अखोइ जिरिबामददि हेना अखोइ खुदोंथिनियाय ओइ अदुदि थोइदो हिंदोना अखोइ अइबसिंदि मणिपुर इरमदम से मचेत मचेत येनगिदना सायन गायनगिदना मणिपुर मिरम अखोइ इरमदम से लेत्र तारगदि अखोइ अइबसिंग से कराइदना अखोइ मफम अतुगी दमकता अखोइना हेंजना अखोइ अइबसिंग Naga Pisto ki waroisin purak pada Manipur ki apun magi saktam kahen me yaroi haina kharam purup ki mioi singna section mifam pham krai section mifam adu Kangpokpi district ki manung chana laiba tuition 5 village ki community hall the tuition 5 youth club tuition 5 Maira Pai Viamsung United Women Right Defender ahum na pun sinduna pangtok ki banai ngasi ki khongjang adu mari lenana tuition 5 khul ki Maira Pai bi luchingbi Saifu Rengna yang na fongdora ki bada Indo Naga Pisto ki waroisin purak pada lamdama sida Mayhorolдagi khunda minarakla furup sigi marakta tokai tanu tahan yaba thabak amata tawbirakano kariguma India lengang na Manipur miyam apambagi mayakta thabak tawraklabade koko mina changsilakpa khongjang khuding makta Manipur da tariba kharam furup singna sawatkani fongdorakhi ngasi ki section mifamadugi makha tarakpada sarug yakhiba miyam na tuition 5 khulgi akoibada section khongchat amasu chatki khongchat aduda Manipur ki saktam kaibi yaroi long live Manipur chingmi tami amatane India ki kanglup naiba thoksil yaning de haibana chingba kholau kya su lauki Naga Pisto asina maram oiraga Manipur gi ngam khai kai bayaroi aduga Manipur da laingak ani suba yaroi aduga Naga Pisto asina maram oiraga karigumba Manipur gi ngam khai kai bayar yabagi wari sanarak labadi masida lakadaba khudong thiba khudingmak government na mayong nagadabani aduga masigi matangda ko kumina changkhalakpa iho khudingmak nasu akogi tuition 5 youth club nambadi Maira Pai bi singnasu masida kuning thawai haksang yauna saruk yagani Naga Pistok na Manipur ki apun magi saktam kaibi yaroi haina kokobina changsilakpa khongjangda Kabui Mothers Association saugat kani haina lubasina thokpachiru lamada khanghalakli loina hausu koire beleba ki isuosina maram moiraga mahirol dagi nungsi sana na khundamina duna laklaba furup singi marakta thamoi sokada wafam sandok pidana nabasu apil torokli Manipur ki hausu korekli fever masida irang thoktana ingtapna Laina naba moregi ima kunong larembi kuvamda thauni krai more de kundari fur kya gi miyoi singna larembi kuvamma du laktuna Manipur ge saktam kaihendana naba lamdamasi tangdu laitana lehen binana naba thauni ki thauni ba lakhiba miyoi singa don ima kunong larembi gi mafamda hai lai katuna amadi maira katuna thauni ki Manipurda yelongai de nungsi sana na lemina duna laklaba furup singi marakta hauzik ore betangdu laitada ufiba masina maram moiraga furup singi marakta communal oiba wafam sandok pidana naba United Tribals People Organization Tenopol District thokpa chero lamada paujel lakli Lona thinker balalawlub United National Liberation Front UNLF ki chairman oiba RK Megan ngarang ayuk Guwahati Central Jail de thador kraba matungda ngasinung thil National Investigation Agency NIA na mafam khangdaba jaga amada thamkhrei Impact News na phangwa paugi matungina Megan maki machanupa RK Chinglen amasung maki lawyer M Gunadhor bu Assam government na chalaiba guest house amada thamli hari Ministry of Home Affairs ki team amana mahakasi matam khara Manipurda handara na sinbane makpu amukhana fava natte hari Megan ase kumjal singani tarada Bangladesh tagi farub matung kumjal singani tara taruk tagi hauna Guwahati ki Central Jail da sahi tara fadok taduna lerakibane ma ke fadok ki matam adu kakthabaga loina ngarang jail adu dagi thadorakibane hari
Private school Kudimakta computer education ki khudong sab fangan na pandam na coordinating committee All Manipur Youths and Students Welfare Association na satharakpa free computer lab campaign ki ahan phase nga solution kray phase sida puna private school kuntramang ara computer lab sing hangdok ki bagalona na kumjali singani kungi angan basarukta ki campaign asigi anisu phase satharagani hana coordinating committee asigi convener KH Rameshwar na phongdok kray Singda Kadang Bandalaiba, Kanglai Park, Modern School the Pangtok campaign Sig Aroiba, Computer Lab Hangduk Thorum the Rameshwar na Greater Infal Akoi with the Hangliba Private School Singda Computer Education, Matik Sana, Fangalabasu, Mafamasitagi, Haidoki Mafam Singda de, Kudong Chaba Fangbagi Sang, namely Computer Education Gitamang Fee Loraga, Mahiro Singo Practical in a Computer Gi, Mahi Fangandaba School Sing Committees and Axin and Lowe, Computer Lab Hanging Labasu, Kudong Sadabana Moiraga, Hangbang the School Sing committee sida pau fobiro ani suba phase ki makada left hangdok na ba committee sina mateng pangjage hena fongdoraki magna makha taraduna malem gi oin information technology gi lamda chaun ong lakli ba sida lamda sisu yawngam na ba hona ba tangai fade ngallingai matamda computer gi mai haihau da bana awang tha ki mai tamli ba mahiro kyana nauna basic computer class tamgi chanabi ma ngasi gi khunai sida chatharakli asiguma chanabi si lehendana ba hona ba mahiro gi mama mapa oiba singamade school khuding mangna achoba thaudang lomina si hana fongdoraki Greater Impal the Kitang Haidokiba school Ayamba, a computer education gi, Maruina, theory Toraga, so practical town of computer lab later. Sigma Mayama, Tengnaza Aduna, Equanas coordinating committee, my school couldn't ma chatpa gi equina, Kudong Saba, Ngamdavanina, computer education. The school sing in a Pambiraga, so it high work and no sing a do financial carigi, awabal living a marmor kind of practical cannot computer lab later sing a coordinating committee that Matam Chana Pau Pivira Kanda Equinasu Laiba 2020 Fest to Sidagi Equina Angamating Pangzagani. Meghalaya dagi doin sunako bunapa lamdamas dagi haukibatang nipanda fangbangam kibadu Meghalaya dagi mang kibanate lamdamas lak matamda mang kibani hari nupa se Imphal district ki Manipur area dagi mang kibadi haukiba October thagi tang tarataret ki ahingda loklau bumakong laiba sangnar film actor TH Lokendro na ahanbo na thingnar kibani hari mafamadu dagi amuk mang kromatung wangoi police na fangdo na maki state amuk khusin na kibani hari Imphal West District City Police ne kon Kanglagi Western Gate Manaki Road Divider da bom am leide have ki pau sandorak pataki miyam mipaina rure Impact News ne phang pau da bom ne hana chingna posakado ayupung tara matoi makhairam taw matam thengnar khibane pau da phangba Imphal West ki ehn police kambu laktuna mafam aduda sathok chasin taw thengki tungda Manipur police ki bom disposal squad ki team am laktuna yangshin bada ising hapna flags oiram ki flags bom squad na lakot khibagalone na thaudokas ki matang da city police na case Lokotuna Tizin Humzen ba Hokre Hari. Imphal West District Commando team na lakot section thorangi manung chana Imphal West District ki tongan ba mafam sing da thibu hum ki thabak sathakre Imphal West District Police ki additional SP operations Amazit Lamabam gi miyang makada Imphal West Commando OC P achobuna luching ba kangbu amana ngasi numi matung pung tarani thoi khara hebra matam da thibu hum ki thabak ado pungkhai amarom sathaki kangbu aduna amukhana nungthil pung ahum dagi numidang waram pung manga phabu thibu hum ki thabak sathaki thiba hum da miyoi chamanga rom masak maming khangdok no nabagi thabak sathaki saktak se sudab miyoi kuni thoi fagat ki bagalona makata wong pong satan na ba city police station da pukre hari Theater ki lamda malem sin bathung sakhang naraba theater personality ratan thiam na iba Srimati Ichema haina mingthon ba novel ama ngasi phongkre oripok Kangsup Road leba chorus repertory theater ki shrine Playhouse da pangthok ki balarik form ki thorma da profession no maitem tombiam di Dr. IS Kangjam yauna miyoi kyana saruk ya ki
phong liba larigas adugi maramda longjam jai chandran wa ngangki thauram ko mari lenana ratan thiamna novel adu ngasidagi chahi yankhai rom gi mamang da I khibane novel adugi ayiba mayek singa se RK bidurna khomjin biram drabadinga se novel ama waina phong ngamlam loi larigas se Manipuri literature da karigumba kharada orabas contribution tawwa ngamgadra haiduna phong bani phongdoki ngasigi thormada novel asigi aiba mayek sing khomjin kiba RK bidurda khudol potpiduna ikai khumna basu utki Hiang thang haibok sing da leiba haibok mahadebagi nauna sab laisanga mangasi miyam da khusina khrei laisanga se kaisam thong top lerkta gi pawnam Hari Charan Kauba senior advocate amana luchingduna committee gi makhada members singna punna khusam naduna sahi asigi angan masaruk tagi sab horokibani haibok mahadev development committee gi secretary general Brajamohon na hiang thang larembi laifam lenga tungamanga haudoraki bahibok mahadebigi laifam ase mongsong marakta tinna kupa laisang masa ama sadura mawong tadana lerakibane febamada hiang thang larembi development seva committee gatanarga kumza lisingani tarahumdoi ki committee asigi member tarani thoina senduna haibok mahadeb laifam len gisu committee ama semduna kumza lisingani taramanga da register tauki laifam asi laifam asi da lakpa miyamda khudong sa daba kya thengna krabasu ngasi nauna khusinariba laifam len nasida nomaijing numit khudingi miyamna makal lamna laigi thogol tawba made thagi din katpana chingba kaya khudong chab fangalagani hana phongdoraki ai haibong mahadeva nongdana development committee na sumai tawna sinjadana nobu laisang sangga jadana mamtop siam tuna loisalani sumai tawna nongmaijing khudingi thong hangje adu bhakta mayam sibabu ningbi mayam na lengbirakna masida khoram de suki mati committee na nongai jagani loina na kana gumbana usop magi ahalaman gi marwa pangi afaba din da katpining ba kadawul erga so khoi sileptana katse adu takpira so adu gi sewa adu committee na adu gi bahar logjagani ai wafam se thamja Imalaysem inat loisang na sinduna punna kundaminir furuk masel marakta nungsi saramba puruktuna tangdu lay tabalam dama ohen na bagi dama taibang semba mapugi mafam na thongni jakre thauramase miyam na wangkai panthogi miyeng makhada infaliski nomai singi thalo sepi lokta leba nongpok singu thongi khubam da kacha kibane ngasigi lining thauramadu da sarugya kiba loisang ngasigi secretary a larik laimana furuk masel marakta lining lol gi khena lakpadagi mathakta Kianaba lakpagi matakangam kay chen ab kaya lakliba sidagi kanjanaba lining loy ama oina mapuda thongni jabane ira thongni asina furup khodimak puksel khojel tina handuna tangdu lay tabalam dama oin oirasno haina so paujel lakli मसीगिसी अखोइना लाइनिंग बाहाबसे हौजिसे अखोइसी वारे चंगजफमसे अखोइगिदमक्ता कराइदा चंगदबनो कनादा हाइगदबनो हाइबसु अखोइसी खंगद्रे ngasiगी लमदमसिदा लैबिरिबा इचिलिनाउ पुनमक्सु चंगफमदि खंगदा अखोइसे तिनथ्रोकना यांगदौ चुंगबगुम अखोइसे मथोंग खंगदबा अमदा चुंगदुना लैरे अदु मसि कनादा हाइजरगा चंगजरगा फगदगे हाइबसि खलक्त्रबा मतमसिदा अखोइना लाई अमुक्तंग निंगगा लाइदा हाइजरगदि फगद्रा इरै चापुनमक्तसु सिगुम्बा पाउदमसि थमजरी Manipur ki ahan wam sung khwairi ki chawba e-learning educational F ama oiriba mahi kolna sinduna pangthok ki state level mathematics and science competition da makong mathang takraba mahiro singdanga sei manamathum yenthokrai manamathum yenthokbugi thoramadu chingmerong da leiba tribal research center TRI gi auditorium da pangthoki competition adu da class 6 ta ki 10 fawu da tamni mai releasing ani hemna sarugya ke lona class khuding ki makong mathang tara fawu khanduna certificate amade sale gi mana khusina ki tharomadu ko mari lena na mai kol gi managing director arambam priyo bertana mai kol hariba mobile app asi lamdam asi gi mahiro isingda kanaba pinaraba amadi education da ahongba mam purk ngamnan bagi damak linkatpa worldwide project amani hana fongdoraki
Mahikol haiba mobile application haibase is a worldwide project, and this project is a first ever free e-learning application. Aduga masidagi kanaba akoida karigumba amata leizade, and it's my dedication for the education community. Aduna mayamna positive response pibirapa, feedback pibirapa, mayamna pibirapa suggestion do maduna thamoida thamaga angang singi damakta kathoknage haiba adugi acheppa thajaba leiraga Mahikol is still live. Adune Mahikol ji leiri film se Sagolban sayang kurau mukhungam sung kwanthozam lekai anina kwanba mafam singdagi khangalaba mairoi mangada senior social group na tha khudingi pigada stipend ye senpam ngasidagi hauna yanthokrai Sagolban sayang lamigi kwanthozam lekai de leba Dr. Ong Sangwam mainagi yumna pangthok pathoram manung channa handakta South Korea gi Sungju City da pangthokiba 5th International Thangta Championship 2019 da gold medal lawrakraba sanaroi ahum busu case award pituna pungning thawgatki Government ki thabak khakta na thabak natte lengang na thabak pi ngamdra baso aikhoi isana haijaba sing puthok na thabak taw yai haina moirang gi MLP Sarachandra na fongdokre modiwavan moirang da kumjali singani tara nipanam sung kumjali singani tara nipan tarama pan gi oina MOVC ki sentang makha da moirang constituency ki manung da laiwa nupi simi Samatara da embroidery amasung tailoring machine genthokpu ki thoram da wafam masi fongdoki banai thoram madu mari lena MLA Sarachandra na lengang na aikoi pumna mak thabuk pi bangam drabasu lanai oina aikoi gi hingjan na madi imung manung thak na bagi damak hai sing mathabuk kya ama tobu yai asung ma hai sing laba mi sing asibu khangat laga MOVC department mating pang bani hana thamlaki Fi saba, lonba, furit tuba, karbar toba suma macha mayam sinai sai tomta chauthok chawa magaloina madu ai hingdaba yade haiba wakalon du da in I haisi tamakanda mayam de hingda bhona buduni sarkar na thakpa ngamoi lamdam se koi Manipur de laibuk phabani na nupi singi thongna nupi singi haisingba nupa macha singi haisingba lawmi singi haisingba nga yokpa miyo singi haisingba lalolbi gi haisingba suma mayam sin haira kanda sarkar na paisa lejadragasu lairaragasu aikoi gi midi aikoi hingba ngami PMKVY scheme makada fitness trainer oiner na bigidamak U Fitness Center da training satharaki ba training singda certificate khusinak rei singjamai kongba rotleba U Fitness Center da pangthokiba certificate khusina bagi thorama da uchekon nongchup zila parishad ki uchekon nongchup zila parishad Saram Niken Vijaya Bank ki manager Rosang Lian Naulag ISTV Secretary KH Kogen, DIC Retired General Manager S. Toiba Amadi U Fitness Center ki President KH Kuleshwar Yauna Lamdama Sing Masak Naibumi Okiana Saruk Yaki Sahi Amada Tha Ahum gi Tangkak Mari Thongna Sataraki ba training asida Mai Paklo Nupanupi training Chama Kunda certificate singado Kusina Kibani Access to Justice for All Hiram the Nomo Legal Awareness Program Pangtok Rahana ex SSB Pensioners Welfare Association at Topachi Rola Kangalakli Sirola Cinemaka Taradun High Legal Awareness Program say District Legal Services Authority Infal East Amade Legal Aid Clinic Tongju Musung Lubasiga Kusam Naduna Infal Iski Taret Kungi Library Hall the Pangtok Kiban Hari Thawal District Manungchana Tenthada Ningol Chako Bugi Thoram Pangtokre Thormudu Tentha Makalaka Youth Development Association Sinduna Tentha Kunjau Junior High School the Pangtoki Tongan ba mapamdagi Yum Palakpa Badi Ningol Club Tenthagi Ningol Singa Sakauriba Singa Puna Chalen Chamina Matung the Yung Fi Yauna Kudol Kya Tamki Thormudu Manungchana Tentha Kunjau the Indian Legend Award 2019 Fangla Kraba Lamyan Group of Companies ki CMD Limuzam Pratap Singh da memento piduna pungning thawatki
था तरुक की ओइबा ग्रासरूट फुटबॉल डेवलपमेंट प्रोग्राम अमा ngasi paso assembly constituency ki banung channel leba pa akhangba cultural club mayai koibida fangthok pahukre all manipur football association ga khosamna duna chathagada development program da sahi taruk tak nipan phawbud leba sanaroi kunmari sahi mapan da tara phawbud leba sanaroi tara nipan amasung sahi tara mathoi da tara nithoi phawbud leba sanaroi tara nipan punanupa macha yankai manga amadi nupi macha manga na saru yari program asi haudopu thoram da all manipur football association ki president M Ratan Kumar PCC ki president CS Ibo Pishaga made sapam lekai gram panchayat ki pradhan A Vishwajit Kalonana club asi ki thau puri bami o kyana saru yaki matam mata club asi da football sanaru kya lerame matam gi matung ina masana asida अनौब सानरो क्या पुथोंनबगी असान ममियंग अमगलोना क्लब असना ग्रासरूट फुटबॉल प्रोग्राम असि पांगथोकपनि हाइब वाफम क्लब असगी जॉइंट सेक्रेटरी CH रोशनी कांतना फोंदोकी PCC pakam culture club khanjarapa atam koinadagi hoigi angangbo yokhalakpa pamjaba haibadi ngasida khwadi pithibida khwadi pamnaba masana si hoi football na masana sini masigi mathakta mu manipur da su hoigi mati magul leiraba football player kya hoi india gi mafam club khudimukta sanari aduna hoigi matam da PCC su yamna football si bating thokpa hoi player kya puthokibani adu matam khara sirurbusu akoi mayam hoigi ngasigi hoi ahalon naharun mayam punsinadana amuktadi hoigi angang dagi hojiti hoigi angang dagi segataba yadrabnina hoigi grassroots level dagi hoi segona bahona jabani ahum suba SS Mani Sharma Memorial 3rd Division Football League ngasidagi KYC awang khurkhul gi sanapungda sanaba haukrei ngasi football league asigi haudopugi achamba thorama da all manipur football association gi president M Ratan Kumar amade lamdam du gi masak naibi mi kyana sarug yake football league asigi ngasi an masana ki league ta KYC awang khurkhul gi sanaroi lunga hauna match asigi nifu mathoi nifu nipan amadi yankai humdoi su minusing chan ki panjal ahum maduna kan kadang bun mu panjal ahum sino da maiki bi bangam ki Imphal West District Football Association gi meyang makha da chathere league sida tim tara mathoi de sarug yari hayeng league asigi ani suba made ahum suba match sing sanaragani YCCIC Kontha Aluf Makhalekaina World Hockey Championship ki qualifying da India team bu represent taukiba Nilakanta Sharma amade yankai humdo isuba Asian Bodybuilding and Physics Sports Championship ki top 5 ki manung da mari suba position tarakiba Shitaljit Wahengbambu taram no okre haina khangalakli Manga suba Sri Sri Gopal Dev Kang tournament ki chahi humpu surba singoi ba Super League Kang tournament ngasi sana ki ba match draw oikrei Yaskul Kangku na sindurang ngasi Yaskul Kang sang da sana ki ba Kang tournament si ki Super League ki match samada Yaskul Kangku na ahan bahaf ta panjal mapan ani subhaf ta panjal taret puna panjal tara taruk lonena Bamdiar Kangku na ahan bahaf ta panjal taret ani subhaf ta panjal mapan puna panjal tara taruk sanmada ki match sida mayuk nari ba team ani magna match ki api bu matam na panjal tara taruk sanmada ki match draw oiki Manipur ki tongan ba mafam sing ki lapa Kangku taret ni saruk yari ba Super League Kang asigi hayeng sana ga da league match samada Thangoi ban Kangkut amasung Singjamai Kangkut anina lamba taunargani Matang asya da bulletin na si tension jadring ng mga na headlines sa mga bijari. Naga pistok na Manipur ki territorial integrity amadi apun magisaktan kaya payay hay na miyam na mipay na riba sige matang da Chief Minister N. Biren na luching makangguwa mga Union Home Minister Amit Sahaga New Delhi da una kray. Naga pistok na maramura ka Manipur kari oy kari hay bakang mangam diri basi ta miyam na Shanghai Festival da haraw pungdo kuchumloy hay na Congress MLA Joy Kishan na pongdorakli.
Naga Peace Talk Warosin Purakuta Manipur gi apun miki saktam kahan mi yaro I haduna changsilakli ba kongjang kansilakli Manipur gi saktam soklabadi matam khatan charahian mi kongjang changsin gani aina MLA Mirabai na hairi Lona Tinkrabala Laulu UNLB Chairman RK Megan ngarang ayub Guwahati Central Jail dagi thadok krab matung ngasti nungtil NIA na mapam khangda jaga amada thamkra hari Imphal West District City Police na kuwan makanglagi Western Gate Manaki Road Divider da bomam na layre habi pau sandora ko miyam mipay na rurey amasung lamdam sadig matik chaba football sanaro ke aputopon ngamna nagi pandamda khataru ko iba grassroots football development program mga sipaso ye pa akang cultural club mayay ko yida hawdok rey